मणिपुर की गवर्नर डॉक्टर सैयद अहमद ngasi ayuk मुंबई की लीलावती हॉस्पिटल दा लेखिद्रे हयेंग गवर्नमेंट की ऑफिस अमसुंग स्कूल नोमगी सुटी थादोखरे मिटोप चंगलकप थिंगनब आइन अमा सेंब अचुंब खोंगथांगनी हाइना हानगी चीफ मिनिस्टर रिसांग काइसिंगना फोंदोखरे मणिपुर वर्ल्ड टूरिज्म डे की थौरंग 1 बिलियन टूरिस्ट 1 बिलियन अपॉर्चुनिटीज है पांडम पाक सना पांगथोखरे मयाम खुरुमजरे अदोम येंगबिरुसी इंपैक्ट न्यूज नी प्राइम टाइम मणिपुरी न्यूज बुलेटिन दाई खाइदेम जेंटजिना हुजे पुंजा से फावगी मरबे पाउसिंग मयाम पिजरी मणिपुर की गवर्नर डॉक्टर सैयद अहमद ngasi ayuk मुंबई दा लेखिद्रे महाक चाही 63 सुख्रे महाकना महाक की लोइनबी मचानुपा अमदी मचानुपी अनि थनमकी महाक मुंबई दा लेबा लीलावती हॉस्पिटल दा कैंसर ना नाबदगी लायेंगदुना लाखिबनी डॉक्टर अहमद सीनियर कांग्रेस लुचिंगबा अमा ओइबगी मथक्ता महाराष्ट्र की कांग्रेस गवर्नमेंट की मतमदा कैबिनेट मिनिस्टर अनिरक ओइबा ngamkhre महाक मुंबई की नागपारा कंस्टिट्युएंसी दगी विधान सभा की मिहुत ओइना मंगारक कारखरे मसिगी मथक्ता महाराष्ट्र गवर्नमेंट स्टेट मिनिस्टर सु ओइरमखी महाक उर्दू लोलदा इबा पामजबा मिसक अमा ओइबगी मथक्ता हिंदी अमदी इंग्लिश दा मास्टर डिग्री ओइखी अदुगा उर्दू दना डॉक्टरेट फंखी महाक मणिपुर की गवर्नर ओइना चाही असिगी मेगी तांग 13 ता वासक लौखी पगडांडी से शहर तक कौबा ऑटोबायोग्राफी अमसु इरमखी नाकलमरोमदा मणिपुर की गवर्नर डॉक्टर सैयद अहमद ना लेखिदबदा हयेंग तांग 19 निंगथौकाबा नुमित असि मणिपुर गवर्नमेंट ना स्कूल अमदी गवर्नमेंट की डिपार्टमेंट सिंग सुटी लाउथोखरे लोइनना पुंग 10 मखाई ताबा मतमदा ऑल सेक्रेटरीता चीफ मिनिस्टर ओक्रम इबोबी याउना कॉन्डोलेंस मीटिंग अमा पांगथोकनी हाइरी डॉक्टर सैयद अहमद ना मनुंग मतम चादना ngasi लेखिदबा सिदा मणिपुर की चीफ मिनिस्टर ओक्रम इबोबी ना अवाब फोंदोरकली महाकना लेखिदबा असि लुचिंगबा अमा मांगखिबगी मथक्ता सकनाइरबा सोशल एक्टिविस्ट अमसु मांगजरे महाकना लेखिदबा द मणिपुर मियामगी महुत सिंदुना इमुंग मनुंगी अवाब द सरुयारी हाइना पाउजलकली मणिपुर प्रदेश कांग्रेस कमिटी की प्रेसिडेंट अमसुंग डिप्यूटी चीफ मिनिस्टर ओइरबा श्री गाइखांगमनसु मणिपुर की गवर्नर डॉक्टर सैयद अहमद ना लेखिदबदा अवाब फोंदोरकली नाकलमरोमदा मणिपुर लेजिस्लेटिव असेंबली की स्पीकर टीएस लोकेश्वर अमदी इनर की एमपी डॉक्टर टीएच मैननसु अवाब फोंदोरकली महाकना लेखिदबा असि मणिपुर की ओइना मांगजबा खक्ता नतना लेबाक असिगी ओइना मेंसिनबा ngamlaroidaba ahangba ama oihoragani hairi अमरोमदा मणिपुर की गवर्नर डॉक्टर सैयद अहमद ना खंगहौदना लेखिदबदा बीजेपी मणिपुर प्रदेश ना अवाब फोंदोखरे अमसुंग बीजेपी मनुंगदा मोट खेनबा अमदी खाइबुंग ताबगी वाफम लेते हाइना स्टेट प्रेसिडेंट थंगनौजम चावना फोंदोखरे ngasi numidang wairam nitaipa chuthekta leiba party head office ta paumi singda haikibada handak marak media da party manungda lingjel manadaba amasung chayetnaba kaya leibagi mawongda ngangnariba asi hiram amatada khenaba mot manadaba leite party sigi nauna thau pugadaba sing khannabagi damak state returning officer gi makada Imphal East district ki oina Khurai assembly constituency amasung Bishnupur district ki oina Nambol amasung Thanga assembly constituency da ahanba phase ki oina hayeng mikhal pangthoklagani बूथ लेवल दगिना डिस्ट्रिक्ट लेवल फाउबगी मिखल लाखलेब नवेंबर 10 फाउबगी मनुंगदा पांगथोकलगनी अदुगा स्टेट प्रेसिडेंट मिखल की दमक नेशनल रिटर्निंग ऑफिसर अनि की मखादा नवेंबर तांग 10 की मतुंगदा पांगथोकलगनी हाइकी हदक पांगथोकदरिबा पार्टी मनुंगी मिखल असिगी दमक एसआरओ की थौ पुरिबा प्रोफेसर एस टिकेना पार्टी सिगी हान इनरोलमेंट इंचार्ज ओइरंबा गांगुमै कामैना अतोप गवर्नमेंट की थबक अमदा चटखरबा मतुंग अनौब इनरोलमेंट इंचार्ज हापत्रिंगै मरक्ता गैप अमा लेखिबदगी मियामना पार्टी मनुंगदा चरांगनबा लैबा ओइना उबनी पार्टी सिगी मिखल पांगथोकनबगी दमक हौजिक इलेक्टोरल रोल सेंबा लोइसलगले हाइकी अखोई असोमदा रिपोर्ट थागनी अखोई यामना ट्रांसपेरेंसी लेना यामना मनुंग मपान फाउना तौजगनी 4,70,000 मिंग चलबा एक्टिव मेंबर मी लिसिंग मरी मंगा के मथक्ता लेराबा अरुमा पार्टी नो डिफरेंस अखोइना इलेक्शन थेंगनगनी 20 नवेंबर 20 मक्ता तौने हाइबा नते 20 की मतुंगदा नेशनल की रिटर्निंग ऑफिसर लागा अखोई सिदा तौगनी
Chief Minister Okram Ibobi Singhna lamdamasida mapalamgi lamkoibasingi panthungpham ohenge hairabadi Manipur government na lamdamasida santi puraknaba hotnaribasida lamdamasigi furup sing lup singna saruk ya sinduna ing tappa santi leiba leibak amo ohenba mathau tai haina phongtokre ngasi malem pumada pangthoknabagum Imphal East ki manung channa leiba Androgi Santhai Natural Park ta Manipur government ki tourism department na sinduna pangthokpa World Tourism Day hogdokpagi thoramda wafamasi phongtokhibani Tharmaduda Chief Minister Okram Ibobina makha taraduna hai chakholaба leibak singi miyoi singna makhoi makhoigi chinlaba punsigi matam kaithoktuna Prakatiga samnaba mafamda koiba chatnari Manipur gi prakatigi fazabana thallaba androda natana atai mafamda koiba lakpa lam koiba singbu asoingam yahondaba makhoida akiba fahandrabadi lam koiba masing hena lakani haiki miyamna ningthi zare haiduna akoiba Koiba chatnariba Androgi ching kharada uwa paktaknana kokthokpadagi ching asi ihang hangna leibada ubada Chief Minister Okram Ibobina nungnangbo phongdokhi Tharmaduda Manipur Tourism Publicity Material haibadi lamdamasigi matangda phongba booklet postcard map tanatana Lonely Planet India gi travel guide amasung Sen artist Sudharshan Patnaik ki Manipur Tourism gi matangda number sen animation video Chief Minister na phongki Tourism Lapakandada, Moin Legada Mumfunda, and Rosie Quaidi Shepoi, Manipursi Shepoi, Hybatargadi, Mohoina Laymse, Akoi, Kainoda, and Roda Legatori. Turisina, no more than thousands that Lapatargadi. Masaba Tom than Andros data. World class standard hotels Harpatarne. Hotel Lama Lapanda, Madeda. Madai employment period of Mohisan and about Takanaba Mayam Mama, Lakadoi Mayam Singse, Masi Akoi Ice, Angapang Lakadoi, Ariba, Alaman Hakataki Lair Mabsingse, Masi preserve Tauda, Tourist Mayam Lakuda Yang attractive Poigani. Manipur Tourism Forum na susinduna World Tourism Day ga mari leinana miyam gi oiba rally ma pangthokre Kumalampak tagi khawduna Kangla fawba chatkhiba miyam gi rally adu Manipur gi Chief Minister Okram Ibobina lamthakhi Tharomasiga mari leinana Manipur Tourism Forum na paumi tarukta Tourism Fellowship manasu yanthokhi Work Run Right for Tourism Haiba Tim da Pangthokiba Miyam gi rally eduda Manipur Horse Riding and Polo Association, All Manipur Football Association, Manipur Institute of Management Studies, Manipur University, Manipur Mountaineering and Trekking Association, Babina Diagnostic Center, Classic Groups of Hotels, Caesar Hospital and Research Institute, Manipur Cycle Club, Cube 10, Green Revolution Society, Manipur Tourism Development Society, KB Enterprises, Rail Riders, Manipur gi Biker Sing Yauna Lup Amadi Sangstan Kayagi Miyoi Singna Saryaki. Miyangi rally edu Kanglada mapung fana loisinki loinana cultural program amasu pangthoki Manipur asi tourism gi lamdam chakot hannabagi machak leirabasu miyamna khangdana leiri Manipur gi tourism potential masina lamdam masigi economy employment da pirakadaba kanabasing adubu khanghannaba pandamda ngasigi thoram asi pangthokpani haina Manipur Tourism Forum gi President Dr. T.H. Dabalina phongdorki तो हंदक चाही की वर्ल्ड टूरिज्म डे की थीम से 1 बिलियन tourists 1 billion opportunities hai bane yamna meaningful oiba dugumba theme ni aduga mayamna su khangbire tourism sina prithvi gi oina malamda khwaidagi chauba industry makhalamani aduga malamda khwaidagi thobak piba ngamba adugumba industrial activity amani tourism se ngasi akoina Manipur Tourism Forum na sinjariba walk run and ride for tourism haiba motto sigi makha da khoi ngasi gi thoram se pangdok sabani masigi marueba pandamdi khoina khoi lamdam sida leiba miyamda tourism gi marueba man loriba chogo thodang si mayamda paujel se khoina khangan janing Manipur Tourism Development Society na sinduna ngasi Santipur Sanjainbamda leiba Eco Park ta World Tourism Day pangthokre numidasiga mari leinana Eco Park asigi akoibada u charakya su thaki Thoramaduga mari leinana wangangbada hanagi Manipur University ki Register Dr. R.K. Ranjanna Manipur da maihorol dagi leiramlaba sarung dagi hauraga ngasi fawbada leiriba art amasung craft yauna tourism gi achauba asai yamna leiri adubu tourism gi oiba policy ama ningthina leitaba sina maram oiraga loina arembada manghale haina nuaitaba phangdoki Pikraba state asida mapal lamdagi changsilakpa miyoi sing thingnaba ainama semba haibsi achumba khongthang ni haina veteran politician Risang Kaisingna phangdokre Manipur gi apunbagi saktam thugainaba hotnariba asi khangdoktuna
नुंगाइनदब पुंबा वारी सानुदुना संदाइननब होटनब मतम ओइरे हाइना मखाकना मखा ताकी वाफम असि राजकुमारी सनातोंबी देवी विद्यालय गवर्नर्स अवार्ड अमदी राजकुमारी सनातोंबी अवार्ड 2015 पीबगी थौरमदा नॉर्थ एओसी दा लैबा आशा जिना कॉम्प्लेक्स पांगथोखिबा अदुगा मरी लैनना फोंथोखिबनी रिसांग काइसिंगना हाइखिबदा मणिपुरगी हौजिक ओइरबा चरांगनब असि ममांगदसु क्यारक थोखरे फुरुपकी ओइबा वाखलोन थादोक्तुना लमदम असि अमदी लमदम असिदा लैरिबा फुरुप खुदिंगमक कन्नब होटनब हाइबा असि तंगाई फदे हाइना फोंथोखि ngasi thoramadda saruk yakhiba MP Dr. TH Mainana haikibada Manipurgi oireba fibam asigi warishin laigani maikai animakna hendok henjin tawraga Manipurgi hauzik oiriba charang naba asigi warishin purakpana lamdam asigi afaba oigani haina Dr. TH Mainana phongdokhi chahi asigi Rajkumari Sanatombi Devi Vidyalaya Governors Award School asigi mahiroi RK Saileja da pikre loinana ngasigi thoramadugi sarukam oina miyoi mapanda Rajkumari Sanatombi Devi Award su piki ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯇꯧꯗꯦ ꯃꯥꯡꯉꯦ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯄꯨꯊꯣꯛꯎ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯊꯤꯁꯤ ꯍꯥꯏꯅ ꯑꯗꯨꯗ ꯍꯥꯏꯌꯨ ꯅꯠꯇꯅ ꯇꯥꯏꯕꯪꯒꯤ ꯂꯥꯡꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯒ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯁꯤꯅ ꯑꯣꯏꯔꯣꯏ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯄꯁꯤꯡ ꯑꯁꯦ ꯑꯗꯨ ꯌꯥꯝ ꯆꯪꯉꯛ ꯌꯥꯗꯦ ꯑꯩ ꯇꯧꯒꯅꯨ ꯆꯪꯍꯟꯒꯅꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒ ꯐꯝꯃꯤꯟꯅꯗꯅ wari sanadana koi chap chaba hawgalakadriba isai susing mayam sigi yengaga makoina heyeng khara hena nungaina prithivigi masimanau singakta masak thongna hingja hunobagi kudong chabado aikoina pifam thoi thabak singa se toiba thabak singa se loisinaba se masi tawbiyu hena appeal tawdiningi Churchanpur district ta hauzik charang naba fiba mamada leiriba si koknaba panthongna ishwargi mafamda thongnikre ngasi pangthokiba ira thongni thoram adu meragi haraubagi mifamgi manungchanna wangkai hizam laikai da leiba panthogi masai konda pangthoki ngasi thongnibagi thoram adu da panthogi macha manai charakna mioi lishing ama mukna saru yaki Manipur imabu kahenbinu amatto oina leihanbiro chingtam nuksinahanbiu khatnaba chainaba leihanbinu hairaduna panthoga loina mahaki macha manai singna ishwargi mafamda thongniki Indian Red Cross Society na Thobal District ki manung chana leiriba laisang them amdi khangabokta ngasi ising ichang awaba takraba miyam da mating pangkre Society asigi mating adu Indian Red Cross Society Manipur branch ki secretary gi kuthang da miyam da kusinaki laisang them gi awaba taraba praja punna miyoi humputra ga mathoi amadi khangabok ki oina humputra ga nithoi da society asina khangabok ki oina part 1 gi pradhan khundrakpam Rajmohan part 2 gi ningthaujam Aruna Devi amadi part 3 gi khundrakpam Khoimu gi kuthang da mating adu pangki Society isina mangarak suba phase ki oina tengbang gi polam sing adu Indian Red Cross Society na yanthokpani Patsoy Assembly constituency ki manung chana leiba Ramji Kabui Khul gi miyoi singda rupee debit card sing ngasi khusinakre Pradhan Mantri Jan Dhan Yojana gi mityeng makhada scheme asina Manipur gi tongan tongan ba mafam singda leiriba apikpa senthok kharane imung manung puriba miyoi singda kanaba pigadori Hairibis scheme asi Patsoy Kendra Social Upliftment Organization sinduna Punjab National Bank Pauna Bazar Irilbung branch ki kuthang da zero balance ta account hangkraba Ramji Kabui Khulgi miyoi singda rupee debit card sing adu khusinakibani Thongjo Assembly constituency ki manung channa khoirau mamang laikai da leiba nunglepam bankimbu security force na faraga tamthina phurakpagi mayokta ngasi khoirau mamang laikai gi miyamna laikai sigi community hall da wakat mifam phangkre wakat mifam aduda saruk yakhiba bankim gi mama na phongdoropagi matung inna haukiba September gi tang kun mari gi ahing nongyaida traganithoi suba Bihar regiment amadi Nambol police ki apunba khotpu ma laktuna maram amata pidana bankimbu phaduna puki amasung thangnaba numita mahapu mara laitre haina tamthina phuraga thadoropani haiki kanagumba kharana lana pau pisinduna mara laitaba miyoi amabu faraga tamthina phurakpa si yaningde mari lainaba singna mityeng changbiu haina bankim gi mama na impact news ta phongdorokhi loinana tranithoi suba Bihar regiment na tamthina phurakpadagi hauzezik layeng liba bankim na phongdoropada mahak hauzezik Indian Bank tagi loan lauduna Pauna Bazar da mobile gi part sing yonduna hingjaba michamni mahak pukana gumba kharana lanna pau pisinduna security force na phanba amadi tamthina phurakpa si yaningde thogdosi gi matangda mari leinaba singna mityeng changbiu haina phongdorokhi Maran suklai da besaji mathong marang angdana maran mayam ama pisalaga chabu wat panai ba sukyamna thati ba mari leinaba authority na haiba
सिगुम्बा मथों मन खांदना पाव पिछनबा फोर्स की मियोइसिंगनासु मरान मथों मन खांदना हेक्ता सिगुम टोर्चर तौबिबसे तौबिदना भाइना आइना हाइजनिंग आई माइन बोन पोखाइबदा चेनबा मी मनेना अदम हाय आई अदुम नते हारा कांजिदा मखोइना इबु सुता थाजदे थाजद्रग लाओ आई दुकान चलजी आई थांगनबा जिंगदा आई दुकान फमी जिंगजे थाजद्रग हंगबियोन हायबा मतम मखोइना सुता ताबी थिटन तब मोंग अकन मोंग तब इसंग संगना प्राइवेट पार्ट पारो फाव आई हक्चांग अपुनबा जिबु थांकत पिरे आई याम पेन दai सिरद्र कल कछु खंगजदब मियोय मचा कया अमा सुमाइना सिरमनी खनमदा ngasi aina lebang myam da phongdung ning baki sigima tanja makhak aina pamjawani lan pau tamjan biriba makhoi singbu thidok piraga achum chum da hui wain bado praja singbu nena tan hingan bagi rai to phangan biu haibase lebang myam na to Jennings Hospital manungda anaba seba tauba singdagi pochai matam kayagi mamangdagi huranduna laklaba miyoyama Jennings ki security amadi Jennings police personnel singna fagat pangamkre phagalaba miyoy adudi maming tamphamayum saikhan kawi kaikhu turel mapaldagi tamphamayum aboton gi machanupani hairi mahak ngasi nongalamdai pung ohumrom tabada security personnel singna fabangam khibani mangondagi mobile phone mangam mobile charger ani yauna potlam kya su fagat pangamkre matam kharagi mamangdagi Jennings ki ICU female medicine amadi male medicine ward tagi pochai kaya huran khibagi complaint lerak khrabani hairi Porompa Gen Hospital amadi Khwairambal Kaithel Fawba Chenba Auto Rickshaw Union ngasi Jennings ki complex manung amadi akoibada ngasi nomagi oiba lamtu sengbagi thabak pangthokre Jennings gate mamangda khamba auto rickshaw driver chama romna lamtu sengba aduda saryaki Merger agreement ki mayokta lepa thagi saruk amoina ngasi su Imphal East ki manung chana leiba Sombung Uyumpok Tangkhamda Manipur gi Firal Tangkhai chingthaduna wakan mifam phangkhre hairi maduda Manipur masana leingak puzaba pami India da tendringaida iramdam leiramba political gi fibam adu hanjin hangadabani amadi yelhomi furup khudingmakki mihut yawba People's Council ama thamgadabani haina iba placard kya su sizinaki Kangu Chingjin Khunau amadi Tinsit Road tasu miyam gi oiba khanani nabagi mifam ama pangthoki haina sirkana thadorpa chairwal amada khangalali lamyanba hizam irabot puning singbo ina sport painting competition amadi storytelling competition amangasi palace compound leiba ibuyama sumanglila sanglenda pangthokre competition asi apunba iraipak mahiroi sintha lupna sinduna pangthokpani manipur gi tongan tongan ba mafam singda leiba school singda class 5 tagina 8 fawbada mahi tamliba mahiroi chama yang khairomna sport painting competition da aduda saruyaki loinana class 9 dagi 12 fawbada leiba mahiroi kun tarukna storytelling competition aduda saruyaki hairi ngasi All India Student Federation Lamlai Zonal Council na sinduna hauzik oiriba Manipur gi education gi matang da kupna khana naina kre Zonal Council asigi makhada leiba health amadi education fagatna ba ahen ba mityeng changsinna ba warip su laukre haina AISF MSC na thadropa chairol amada khangalakli lamyan ba hizam irabot ki chama gatra maphan suba mapokumon ga mari leine na kun matoi suba state level jananeta irawat saitha isai changdam na ba ngasi palace compound leiba lamyan ba sanglen da pangthokre Isai Changdamnaba si All India Youth Federation Manipur State Council na sinduna pangthokpani junior amdi senior category ani thokna khaidoktuna pangthokhiba Isai Changdamnaba aduda mahiroi sing yauna Manipur gi tongan tongan ba mafam singdagi lakpa miyoi nifu marina saryaki Irawat Celebration Committee Khangabok amasung MMRC Khangabok anina khusamnaduna MMRC Unity Park ta Irawat Palan Thoram pangthokre Palan Thoram aduda neta Irawat ki mitamda laishu katuna ikai khumnaba utkhi Hakchangi fibam chadraba mapuroiba leitrabi nupi yauna chahi humpugi mathakta leiba Nauriya Pakhang lakpa Assembly Constituency gi ahlaman singda social activist Sorai Shem Manauk Tongan tongan ba scheme gi makhada pension gi senfam sing pangkhre Nauriya Pakhang lakpa Kendra Development Committee amasung Mekola Youth Association sinduna langthabal puthiba sanglen da pangthokiba ngasigi thoramaduda Manauk tona hakchangi fibam chadraba amadi mapuroiba laikhidraba nupi sing yauna mapunsi loishalaklaba ahlaman singna government ki maikaidagi pension scheme amata fangdabagi nungai jadaba adu yenglaga thorang asi paikhatpani haiki ngasigi thoramaduda Assembly Constituency sigi naha nupi singda dhuksana ba polam kyasu yenthoki Handak September ki tang kunmari da khulai matik chana paiba miyoi kharana makru amadi nungkaw gi marakta thattuna gari taragamanga kullomdagi sel amadi mobile mulhoba adu All Manipur Road Transport Drivers and Motors Worker Union gi maikaidagi yamna kanna yaningda ba phangtorokli Home Minister na Cheksil Thorang lakhot pibaga loinana security masing hengat piu haina cherolasina makhatari
स्वच्छ भारत मिशन की नेशनल कैंपेन की सरुक अमा ओइना ngasi Imphal Municipal Corporation na sinduna ahanba Imphal City ki oiba painting essay amadi quiz competition ama pangthokre. Johnstone Higher Secondary School da pangthokiba essay amadi painting competition aduda Imphal manungda leiriba mahiroi kayana saruk yaki. Ngasi ki thoram aduda Imphal Municipal Corporation ki executive member yauna mioi kayana saruk yaki. Ngasi pangthokliba competition asigi result lauthokani loinana athoi ehen tarakpa mahiroi singda manamathum singsu yanthokani hairi. Matang sois da break am lawzage break ki matung da bulletin asigi makata pauk single loina na khoyam thun hanjara ke impact news pumit yeng ta dron leyo. Bulletin asigi makata pauk single loina na break ki matung da mayam bo amuk kahna taram nok chari. Sahiत्य Academy amasung ipa thokok ani na sinduna laikhidraba aiba ke Padma Kumar amadi mahaki literary works haibagi matang da ngasi uripok samusang ukuda leiba chorus repertory theater da nomagi oiba literary forum ama pangthokre. Ngasi ki thoramadu da saruk yakiba Sahiत्य Academy New Delhi gi makhada Manipur Language Advisory Board ki convener oiriba Professor H Biharina Manipur da Academy Award fanglaba aiba sing khaktagi matang da khana nainabagi Chatnabi ama lairiba asi handokpa matam oire haiki loinana laikhidraba aiba singna iramba lairik singi matangda criticize tawbugi mathakta hauze lairiba wareng saireng iba writer singi matangda su khana nainasi haiki laikhidraba ke Padma Kumar na chorus khanamba Nongdam Sanglen Pakhangba Lining Kongi Langban Chara Tambagi Thoram Ngasi Pangthokre Thoramasi Baruni Chingkhong Wakhada Pangthokhi Hairiba Chara Tambagi Thoramasi Nongdam Mapu Thaugallup Imphal Eastna Sinduna Pangthokpani Langthabal Nambul Mapal Club amadi Maira Paibi Singi Apunba Lupna Sinduna ngasi nongmagi oiba Nishagi Mayokta Miyamgi Khongjang haina mifam pangthokre. Langthabal Mantri Khong Awang Leikai Community Hall da pangthokiba thoramadu da Langthabal Assembly Constituency gi MLA Karam Shyam amadi Manipur Government ki makok thongbo officer kayana saruk yaduna Nishana miyoibagi punsida karamna chaitheng fanghalli amadi masidagi matau karamna ngakthok hawgani haibagi matangda wafam kaya thamnaki. Takyal Khongban Khuman Them Laikai Bamon Lairaki Nong Khajiktang Hek Tabaga Ising Thumjin Bana Maram Oiraga Lambi Asi Asuki Matik Fatre Lambi Asibu Semjin Bana Mari Leinaba MLA Pradhan Jila Parishad Takyarak Hanna Haizarabasu Meeting Changbidana Lakli Masida Laikai Miyam Angamba Sel Kainaduna Lambi Asi Ngasi Semjin Bahokre Lamdam Adomgi Miyam na MLA Jila Parishad Amadi Pradhan Singh na Lamdam Masigi Lambi gi Matangda Thawaidrabasu Vote ki Matamda di Hek lai haina penda ba phungdrokli Humfusuba World Life Week English in Tramanga ga mari leinana Bisnupur High School the painting amasung writing competition ama pangthokre painting gi oina class 5 tigin 8 fawbagi oina aduga writing gina class 9 dagina 10 fawbagi oina changdam nakhi manamathum fanglaba sing October tang 3 ta Imphal da pangthokadaba thoram amada yanthokani hairi Ngasi Singjamai Mayang Bamlaikai Women's Wing na Sinduna Road Median da u charakaya thakre masi maru oina media na sibu phajaba hengat hannabagi mathakta akoibagi fibam da kharada oirabasu fagatnabagi pandam da chathakibani masida mating pibirakpa punamakusu Women's Wing gi maikaidagi thagatpa phongtorokli Wangkai Khongnang Makhongdagi Hari Khagok Makhong Fawbagi Lambi asi yamna fattabana maram oiraga lamdam masonggi miyam amadi Thangapat Maintenance Committee YDC Club na Lauba Warep ki matung ina thuba matamda mari leinaba singna lambi semjin bidrabadi lambi thingsilagani hairi mari leinaba MLA amadi minister da su haizaraba su ngasi fawba meeting changbidana laidi athuba matamda lambi asi semjindrabadi lamdam asongi club maira paibi ga loinana akanba khongjang kaya changsin lagani haina phongdorokli Hojik ngasinong sanabagi pawda Uzbekistan da pangthokadoriba Nifumapan Suba Asian Bodybuilding Championship ta India gi mahut sinduna saruk yarugadoriba Thingbai Jam Sarita Devi amadi Kongbrai Lakpam Sarita Devi da sel gi mating pikre
चलिबा थासिगी कुनमापनदगी लाक्लिबा अक्टोबर की टांग मंगा फाव पांगथोकदरिबा चैंपियनशिप असिदा थिंगबाइजम सरिता देवी अमदी कोंगब्राई लाटपम सरिता देवी दा सेलगी मटिंग अदु ऑल मणिपुर जिम्नासियम वेलफेयर एसोसिएशन अमदी कंगलई फिटनेस सेंटर अनिना पांगखिबनी सेप्टेंबर की टांग कुंथ्रादगी न तरुक अक्टोबर की टांग तरुक फावबा ओमान की मुस्कात पांगथोकदरिबा एशियन बेंच प्रेस पावर लिफ्टिंग चैंपियनशिप 2015 द इंडिया की महुत सिंधुना सरुक यारुनबा मणिपुर की CH जयालक्ष्मी ngasi इम्फाल थादोखरे ngasi जयालक्ष्मी इम्फाल थादोकलमदाइदा इम्फाल इंटरनेशनल एयरपोर्ट मियामना याइफप मांगोल पीखी चैंपियनशिप असिदा माई पालक्तुना इमा लेबा की मिंगचत पुरकपा ngamba ओइरसनु हाइना इलांगबम लैकाई बॉडी बिल्डिंग ट्रेनिंग सेंटर न थादोरपा चेरोलमदा याइफप पाउसल पिरकली सना टोम्बीना A4 स्टेट रैंकिंग टेबल टेनिस चैंपियनशिप की वुमेन सिंगल की टाइटल लौखरे डिस्ट्रिक्ट टेबल टेनिस एसोसिएशन इम्फाल वेस्ट न सिंधुना DM कॉलेज कैंपस द लेबा इंडोर स्टेडियम द चथरक चैंपियनशिप असगी लोइसिनबगी थौरमदा मणिपुर टेबल टेनिस एसोसिएशन की प्रेसिडेंट KH लोकेंसु सरुयाखी पुन्ना सानरोय चामन इवेंट निपान द पांगथोखिबा कंपटीशन अदुगी वुमेन सिंगल की फाइनल द इम्फाल वेस्ट की A सना टोम्बीना थौबाल की N माइथिबा पीदुना वुमेन सिंगल की टाइटल असी लौबंगमखिबनी यूथ बॉयज की सिंगल्स की फाइनल द इम्फाल वेस्ट की KS बंटकुमार न डिस्ट्रिक्ट असीमक की L सुभाषपु शेट मरी अहुम द थोइदुना यूथ बॉयज की टाइटल असी लौबंगमखिबनी सब जूनियर बॉयज सिंगल की फाइनल द इम्फाल वेस्ट की K रोहित न डिस्ट्रिक्ट असीमक की RK डानियल की बु सेट मरी अनी द माइथिबा पीबंगमखि जूनियर गर्ल्स सिंगल्स टाइटल दना इम्फाल की मोनालिसा न लौखरे और बुलेटिन की हेडलाइंस मणिपुर की गवर्नर डॉक्टर शैद अहमद ngasi अयुक मुंबई की लीलावती हॉस्पिटल द लेखिद्रे हयेंग गवर्नमेंट की ऑफिस अमसुंग स्कूल नौमगी सुटी थादोखरे मिटोप चंगलकप थिंगनबा आइनम सेंबा अचुंबा खोंथांगनी हाइना हानगी चीफ मिनिस्टर रिशांग काइसिंगना फोंदोखरे मणिपुर वर्ल्ड टूरिज्म डे की थौरम 1 बिलियन टूरिस्ट 1 बिलियन अपॉर्चुनिटीज पांडम पाक्सना पांग